mayambo ahan magtada ikok nonna taram no uksari ekhoni ngasi chumuk pura galaksari ekhona thajarak puwarida matamgi ichel nipal suba tangkak ngasi gi nipal suba tangka asidana wari asina kari haning liba kari oiriba haibadusu mayam puna magna wari sitaraga makhaminarasi hojik tabirasi matamgi ichel nipal suba tangkak hojikti manam aduna hairamba saramba wari singaduna maram oraga suresh kanana haibase memthoina masak muna khangle aduga magi maramdasu khangdaba kari mata leidre asumna khalak matamdadi memthoi ta sengna masad ikaiba pakhatpa kaya ma phawre matam amadadi suresh na mabunu sibagidama makhoi lekaida toina lalamme aduga maga wari sananaba phawba suresh na kan hona jaramme suresh ki mong matau kayada memthoi ta sengna ma hina khidabane magi pukchel chawpa thamoi sembudugidamakta hairagadi memthoina mabudi nushiki khara khara khalle udabu matamgi chanabi matamgi iselna maram odana mama nabi singna haiba matamda bhangna yake suresh pa thausa kide aduga matam kuirabagi tungdadi maga binandaga lapthonarba matam asidane bhaga suresh ka amuk nusinariba bari leinariba hojikti suresh na pangtholam liba mana torom liba aron khutimak memthoigi wakhalda lana khanki mabu sang yengmane mabu karama mino haduna test tawbani habagi mawangda memthoina mahakpu wakhal lana khanki nimisigi matungdagi suresh na mangonda wari sanasi unasi haba matamda memthoi khak yakide suresh lapka matamda mahak matam ayamda lotki suresh ka unadanaba wari sanadan magidamak mahak kan honaki kari gidamak loliba kari gidamak maga paw phanadanaba wari sanadanaba honariba ikai bagini pakhat bagini suresh pudi mana nuksirakle nuksirak patar basu matam amagi thodoksin amadi haju haju suresh ki oiba mong matawsing asina memthoi tasenamak suresh ikai jabane pakhat jabane nungti numit khuding gidi suresh memthoi gi lekaida toina lakhi memthoi gi wari sananaba unanaba kaya amasu tatan honaki adubu memthoi di mana thoro wari sanase haiba matamda adum thorakidre wari sanase haibasu yakidre phone tobu matamdasu parakidre mama nabida nongmadi suresh na phajana wari sare kari maram gidamak mana sumna toribano kari gidamak ifamdagi lolibano nangna phajana hainabiyo aidi maga wari sanadabada lefam khangde mana aibu wakhalana khanba male ai mangonda nungai taba waroba kasum leite mana ba aigidamak lepiraba aibu nuksiba tarabadi ai bagidama hingani kari maram gino habada nangna mukta khangbiyo hadana mama nabi wari sare mama nabi su khanglabane mama nabi na suresh ta phajana haire tama suresh ai ngasidi wari du karino haiba hairage nangi aronba khudimak mana loina khangkre aduga aisu chap manai nang kanano karino haibase memthoina aingonda nangi maram wari sarba kanda ta aina khangbane basina maram oraga hojikti madi kai jaba kaya aduna nangu unaba ngamaroi wari saba ngamaroi haduna tatana haire madangudi nusi jabane khanjabane adubu magi thoki buthok tusinga aduna maram oraga mase ahemna pamba tarani haduna yadrabane nangi wari singa sidi akhoi lekai gi namamana loina hairamle loina tamlamle tama suresh karigino nanga nahan makai akhoi de kari mata haidriba walo liba wahaidu taba matamda suresh na tamna khumme ai asengmudo hairage aisu tasengna mangona changyeng haduna tokibada natte adubu nakhoi lekai gi namada mana aigi damak mateng pangbibane memthoi ga aiga loino mabuk yamna phabane loina biyam nungai bane harakpadagi ai nakhoi lekai da yama toina lakhe adubu aina mangonda kari mata haiba ngamtabdagi matam kayama ai yamna wana khangke thabal matamda nakhoi gi imanabi amada aina memthoi gi maramda wari kayama saki matam adudadi nakhoi gi imanabi aduna ai buthina ngalakhe nungnarakhe ai gi leiriba mong matau singaduna mana aibu kari khalorabanu khangde nakhoi gum nupana di mangona changlubu yaroi madi nakhoi gum nupaga khangnagadaba natte haduna engon harakpane numittugi thodokduna ai tasenama yamni kaiki nangsu khumune mi yamagi pulsi mi yamagi thak haibase bagi seli chariba phiron singaduna tasenama lepa yagadra aina numittuda yama samna lalbagi damak mana sumna harakhe adubo ai
ꯃꯉꯣꯟꯗ ꯁꯥꯎꯔꯨꯗꯦ ꯋꯥꯔꯧꯔꯨꯗꯦ ꯏꯁꯥꯗ ꯈꯖꯤꯛꯇꯪ ꯏꯀꯥꯏꯕ ꯐꯥꯎꯔꯕꯁꯨ ꯑꯩꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯦꯝꯊꯣꯏꯕꯨ ꯂꯨꯝ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯁꯨ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯈꯨꯝꯈꯤꯗꯦ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗꯦ ꯃꯥꯒ ꯑꯩꯒꯗꯤ ꯊꯦꯡꯅꯕ ꯎꯅꯕ ꯈꯨꯗꯤꯡꯒꯤꯗꯤ ꯑꯩꯕꯨ ꯎꯕ ꯃꯇꯝꯗ ꯅꯣꯛꯐꯦ ꯅꯣꯛꯐꯦ ꯇꯧꯏ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯈꯣꯏꯔꯥꯡꯍꯜꯂꯦ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗꯦ ꯑꯩꯅ ꯅꯪꯒ ꯊꯦꯡꯅꯕꯗꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯅꯤ ꯅꯪꯒ ꯄꯨꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯀꯌꯥ ꯑꯃꯗ ꯑꯩꯅ ꯄꯥꯎ ꯇꯠꯇꯅ ꯄꯤꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯤꯈꯤꯕ ꯄꯥꯎꯁꯤꯡ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯍꯦꯟꯕ ꯄꯥꯝꯕ ꯉꯥꯛꯇꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕꯁꯤꯡ ꯑꯁꯦ ꯃꯉꯣꯟꯗ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯑꯁꯦꯡꯕꯁꯤꯡ ꯑꯁꯤꯗꯤ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯅꯤ ꯇꯥꯛꯊꯣꯛꯀꯅꯤ ꯑꯁꯤꯗꯤ ꯑꯩꯅ ꯅꯥꯄꯜ ꯇꯧꯔꯒ ꯃꯥꯕꯨ ꯀꯣꯏꯕ ꯇꯥꯔꯣꯏꯗ꯭ꯔꯥ ꯃꯥꯅ ꯑꯩꯕꯨ ꯈꯟꯕꯤꯕ ꯇꯥꯔꯕ ꯅꯨꯡꯁꯤꯕ ꯇꯥꯔꯝꯂꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯤꯒꯠꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯪꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩ ꯑꯗꯨ ꯑꯣꯏꯔꯤ ꯑꯗꯨ ꯇꯧꯔꯤ ꯍꯥꯏꯔꯒ ꯃꯥꯕꯨ ꯀꯣꯏꯒꯅꯤ ꯃꯥꯕु ꯅꯨꯡꯁꯤ ꯍꯥꯏꯒꯅꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯇꯩꯁꯨ ꯈꯔꯗꯤ ꯍꯦꯜꯂꯦ ꯃꯈꯣꯏꯒꯤ ꯃꯤꯠꯇ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯇꯅꯤ ꯃꯈꯣꯏꯅ ꯎꯔꯤꯕ ꯑꯗꯨꯕꯨ ꯂꯣꯏꯅꯔꯤꯕ ꯇꯤꯟꯅꯔꯤꯕ ꯃꯤ ꯍꯥꯏꯕꯁꯦ ꯃꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯂꯣꯏꯅꯔꯕ ꯃꯇꯝꯗ ꯂꯣꯏꯅ ꯈꯪꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯡ ꯑꯁꯤꯒ ꯍꯥꯏꯔꯨꯔꯒꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯀꯔꯤꯃꯠꯇ ꯇꯥꯊꯣꯛꯇ꯭ꯔꯤꯕ ꯑꯗꯨꯕꯨ ꯑꯩ ꯃꯦꯝꯊꯣꯏꯗ ꯅꯝꯊꯥꯛ ꯇꯧꯕ ꯃꯥꯕꯨ ꯆꯥꯡꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯜꯂꯕꯁꯨ ꯅꯪꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯑꯩ ꯃꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕꯤꯅ ꯃꯈꯨꯝꯃꯦ ꯐꯔꯦ ꯑꯩ ꯃꯦꯝꯊꯣꯏꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯥꯔꯒꯦ ꯂꯣꯏꯅ ꯍꯥꯏꯔꯒꯦ ꯑꯗꯣ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯂꯃꯈꯥꯡꯗ ꯂꯪꯊꯣꯛꯄꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯇꯥꯃꯣꯅ ꯃꯥꯕꯨ ꯇꯁꯦꯡꯅ ꯂꯧꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯇꯝ ꯃꯥꯡꯍꯟꯕꯤꯔꯨꯅꯨ ꯀꯣꯏꯔꯨꯅꯨ ꯏꯃꯥꯟꯅꯕꯤ ꯃꯦꯝꯊꯣꯏꯁꯦ ꯌꯥꯝꯅ ꯋꯥꯔꯕꯅꯦ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯔꯨꯕꯗꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯏꯀꯥꯏꯕꯅꯁꯨ ꯂꯩꯐꯝ ꯈꯪꯗꯕꯅꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯇꯥꯃꯣꯒ ꯂꯣꯏꯅꯔꯕ ꯃꯇꯝꯗ ꯇꯥꯃꯣꯅꯁꯨ ꯑꯃꯨꯛꯀ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯂꯕꯗꯤ ꯃꯥꯗꯤ ꯇꯁꯦꯡꯅꯃꯛ ꯏꯀꯥꯏꯕ ꯀꯌꯥꯗꯨꯅ ꯁꯤꯈꯤꯕꯁꯨ ꯌꯥꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯔꯦꯁꯅ ꯃꯈꯨꯝꯃꯦ ꯑꯩ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯅ ꯈꯪꯗꯕ ꯀꯩꯁꯨꯝ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯈꯪꯂꯒꯅꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕ ꯃꯥꯒꯤꯗꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯤꯕ ꯅꯪꯅꯁꯨ ꯃꯉꯣꯟꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯑꯩ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏ ꯃꯥꯒ ꯂꯥꯞꯅꯕ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯉꯝꯂꯣꯏ ꯑꯁꯨꯝꯅ ꯁꯨꯔꯦꯁꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯦꯝꯊꯣꯏꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯦ ꯁꯨꯔꯦꯁꯀꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯔꯦ ꯃꯥꯅ ꯆꯥꯡ ꯌꯦꯡꯕ ꯅꯠꯇꯦ ꯅꯪꯕꯨ ꯅꯝꯊꯥꯛ ꯇꯧꯕꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤ ꯃꯦꯝꯊꯣꯏꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯁꯨꯔꯦꯁ ꯋꯥꯔꯤ ꯁꯥꯅꯔꯦ ꯃꯦꯝꯊꯣꯏꯗꯤ ꯏꯀꯥꯏꯕꯅ ꯌꯥꯗ꯭ꯔꯕꯅꯦ ꯃꯦꯝꯊꯣꯏꯅ ꯍꯥꯏꯔꯦ ꯇꯥꯃꯣ ꯁꯨꯔꯦꯁ ꯑꯩ ꯇꯁꯦꯡꯅꯃꯛ ꯅꯪꯕꯨ ꯎꯕ ꯉꯝꯗ꯭ꯔꯦ ꯅꯪꯕꯨ ꯎꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯔꯦ ꯑꯩꯁꯦ ꯃꯤꯠ ꯌꯥꯝꯕꯤ ꯅꯨꯄꯤꯅꯤ ꯅꯪꯅ ꯑꯩꯕꯨ ꯎꯅꯕ ꯃꯇꯝꯁꯤꯗ ꯉꯥꯡꯕꯤꯔꯝꯃꯨ ꯆꯩꯕꯤꯔꯝꯃꯨ ꯅꯪꯅ ꯑꯗꯨꯝꯅ ꯆꯩꯔꯝꯕ ꯉꯥꯡꯂꯝꯕ ꯀꯌꯥꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯆꯨꯝꯅ ꯆꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯔꯦꯁꯅ ꯈꯨꯝꯃꯦ ꯃꯦꯝꯊꯣꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨꯝ ꯈꯟꯗꯦ ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯔꯧꯕ ꯂꯥꯟꯅ ꯈꯟꯕꯁꯨ ꯀꯩꯁꯨꯝ ꯂꯩꯇꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗ ꯆꯥꯡꯌꯦꯡꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯔꯣꯟꯕ ꯑꯁꯦꯡꯕꯁꯤꯡ ꯑꯁꯤꯁꯨ ꯑꯩ ꯅꯣꯡꯃꯗꯤ ꯅꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯦꯗꯤ ꯈꯟꯈꯤ ꯑꯗꯨꯕꯨ ꯃꯇꯝꯅ ꯇꯥꯟꯖꯥꯅ ꯌꯥꯈꯤꯗꯕꯗꯒꯤ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯗꯕꯅꯤ ꯁꯥꯡꯂꯕ ꯃꯇꯝ ꯀꯌꯥꯁꯦ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤꯗꯦ ꯑꯁꯨꯝꯅ ꯇꯥꯛꯊꯣꯛꯈꯤꯗꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯈꯟꯕꯗꯨꯁꯨ ꯇꯧꯕꯤꯒꯅꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯂꯒ ꯑꯩꯁꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯥꯄꯜ ꯀꯥꯕ ꯃꯥꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤꯗꯕꯅꯤ ꯃꯇꯝꯅ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯈꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯆꯦꯠꯅ ꯊꯥꯖꯔꯨꯕ ꯀꯌꯥꯗꯨꯅ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕꯤꯔꯦ ꯑꯗꯨꯃꯇꯪꯗꯤ ꯇꯧꯕꯤꯒꯅꯨ ꯑꯁꯨꯝꯅ ꯁꯨꯔꯦꯁꯅ ꯊꯃꯣꯏ ꯁꯦꯡꯅ ꯐꯖꯅ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯗꯤ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ ꯄꯥꯈꯠꯂꯝꯃꯤ ꯃꯃꯥꯡꯊꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯇꯠꯇꯅ ꯅꯤꯡꯁꯤꯡꯂꯒ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯏꯀꯥꯏꯕ ꯀꯌꯥꯗꯨꯅ ꯑꯗꯨꯝ ꯀꯞꯂꯦ ꯁꯨꯔꯦꯁꯅ ꯃꯍꯥꯛꯄꯨ ꯐꯖꯅ ꯊꯦꯝꯃꯦ ꯃꯍꯥꯛꯅ ꯃꯦꯝꯊꯣꯏꯗ ꯊꯥꯖꯅꯕ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯕꯁꯨ ꯃꯦꯝꯊꯣꯏꯅ ꯃꯍꯥꯛꯄꯨꯗꯤ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ
ꯀꯔꯤꯒꯤꯗꯃꯛ ꯊꯥꯖꯗ꯭ꯔꯤꯕ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯅ ꯋꯥ ꯂꯣꯠꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯊꯥꯖꯕ ꯉꯝꯗꯕꯅꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯁꯨꯔꯦꯁꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃꯗꯤ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯅꯝꯃ ꯑꯗꯨꯅ ꯐꯖꯅ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯦꯝꯊꯣꯏ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ ꯑꯁꯨꯝꯅ ꯑꯃꯨꯛ ꯁꯨꯔꯦꯁ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤ ꯑꯃꯗ ꯄꯨꯟꯕ ꯍꯧꯔꯛꯂꯦ ꯂꯣꯏꯅꯔꯛꯂꯦ ꯑꯗꯨꯕꯨ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯃꯦꯝꯊꯣꯏꯒ ꯁꯨꯔꯦꯁꯀ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯔꯛꯄ ꯂꯣꯏꯅꯔꯛꯄ ꯃꯇꯧ ꯀꯌꯥ ꯑꯁꯤ ꯎꯕꯗꯒꯤ ꯃꯦꯝꯊꯣꯏꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯕꯤꯅꯟꯗꯗꯤ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯂꯝꯃꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯐꯥꯎꯔꯦ ꯃꯥꯁꯨ ꯊꯕꯛ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯀꯟꯅ ꯊꯤꯖꯕꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯐꯪꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯦꯝꯊꯣꯏꯕꯨ ꯅꯨꯡꯁꯤꯖꯕ ꯃꯦꯝꯊꯣꯏꯒꯤꯗꯃꯛ ꯋꯥꯖꯕ ꯀꯌꯥ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯤꯅꯟꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯊꯕꯛ ꯐꯪꯅꯕ ꯍꯣꯠꯅꯔꯕꯁꯨ ꯊꯕꯛ ꯐꯪꯗꯕ ꯑꯗꯨꯒ ꯑꯁꯣꯝꯗ ꯃꯦꯝꯊꯣꯏꯒ ꯁꯨꯔꯦꯁꯀ ꯅꯨꯡꯁꯤꯅ ꯄꯨꯟꯕ ꯂꯣꯏꯅꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯕꯨ ꯎꯔꯒ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯐꯠꯇꯕꯒꯤ ꯁꯛꯂꯣꯟ ꯂꯧꯕ ꯍꯧꯔꯛꯈꯤ ꯃꯇꯝ ꯀꯌꯥ ꯑꯃꯒꯤ ꯇꯨꯡꯗꯗꯤ ꯃꯍꯥꯛꯅ ꯂꯣꯟꯅ ꯅꯣꯡꯃꯗꯤ ꯁꯨꯔꯦꯁꯀꯤ ꯅꯝꯕꯔ ꯊꯤꯈꯤ ꯑꯗꯨꯒ ꯁꯨꯔꯦꯁꯀꯤ ꯅꯝꯕꯔꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯁꯨꯔꯦꯁꯇ ꯀꯣꯜ ꯇꯧꯕ ꯍꯧꯔꯛꯈꯤ ꯁꯨꯔꯦꯁꯅ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯄꯒꯗꯤ ꯕꯤꯅꯟꯗꯅ ꯍꯥꯏꯔꯦ ꯍꯜꯂꯣ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯨꯔꯦꯁꯅ ꯍꯪꯈꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯔꯝꯅ ꯈꯪꯒꯅꯤ ꯅꯪꯕꯨ ꯈꯪꯉꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯁꯛ ꯇꯥꯛꯂꯛꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯪꯕꯨ ꯈꯪꯒꯅꯤ ꯁꯨꯔꯦꯁꯀꯤ ꯄꯥꯎꯈꯨꯝꯗꯨꯗ ꯕꯤꯅꯟꯗꯅ ꯈꯨꯝꯃꯤ ꯅꯪꯁꯨ ꯋꯥ ꯉꯥꯡꯕꯗꯤ ꯐꯖꯅ ꯇꯥꯈꯠꯂꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯅ ꯈꯪꯅꯔꯤꯕ ꯃꯦꯝꯊꯣꯏꯗꯣ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯍꯌꯦꯡ ꯇꯨꯡ ꯀꯣꯟꯅ ꯅꯪꯉꯣꯟꯗ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃꯁꯨ ꯃꯊꯪ ꯃꯊꯪ ꯐꯔꯛꯄ ꯌꯥꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯃꯦꯝꯊꯣꯏꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯁꯨꯔꯦꯁ ꯇꯁꯦꯡꯅꯃꯛ ꯁꯥꯎꯅꯤꯡꯂꯝꯃꯤ ꯁꯨꯔꯦꯁꯅ ꯑꯃꯨꯛ ꯍꯪꯉꯤ ꯑꯗꯨꯗꯤ ꯅꯪ ꯕꯤꯅꯟꯗꯔꯥ ꯕꯤꯅꯟꯗꯅ ꯈꯨꯝꯃꯤ ꯑꯣ ꯑꯩꯒꯤ ꯃꯤꯡ ꯐꯥꯎꯕꯗꯤ ꯈꯪꯂꯝꯂꯤꯗꯅ ꯑꯗꯨꯅꯅꯤ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯅ ꯈꯪꯅꯔꯤꯕ ꯃꯦꯝꯊꯣꯏꯗꯣ ꯑꯩꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯑꯩꯒꯤ ꯂꯨꯈꯥꯛꯅꯤ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯁꯨꯔꯦꯁ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ ꯕꯤꯅꯟꯗꯗ ꯂꯥꯎꯈꯠꯇꯨꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯔꯦꯁꯅ ꯐꯅ ꯀꯟꯅ ꯉꯥꯡꯂꯕꯁꯨ ꯆꯩꯗꯕꯁꯨ ꯕꯤꯅꯟꯗꯗꯤ ꯅꯣꯛꯂꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯔꯕꯒꯤ ꯇꯨꯡꯗꯗꯤ ꯕꯤꯅꯟꯗ ꯐꯣꯟ ꯊꯝꯈꯤ ꯃꯁꯤꯕꯨ ꯇꯁꯦꯡꯅꯃꯛ ꯍꯧꯅꯕ꯭ꯔꯥ ꯈꯪꯅꯔꯝꯃꯤ ꯅꯨꯡꯁꯤꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯍꯦꯛꯇ ꯃꯔꯥꯟ ꯁꯤꯕ ꯇꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯗꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯕꯁꯤꯕꯨ ꯇꯁꯦꯡꯅꯃꯛ ꯆꯠꯅꯕ ꯌꯥꯕ ꯊꯕꯛꯂꯥ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯋꯥꯔꯤꯁꯤꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗꯤ ꯋꯥꯔꯤ ꯃꯇꯝ ꯆꯥꯅ ꯊꯥꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯊꯥꯗꯕ ꯑꯃꯗꯤ ꯊꯥꯕ ꯃꯇꯝꯗꯁꯨ ꯃꯤꯅꯠ ꯇꯦꯟꯕꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ